Andro Santhel National Park Sarkar Loshin Bayaro Haiduna Foundation Stall Miyamna Thugai Kre. Imphal East ke Andro Kendra gi manung da leiriba tourist sing ne yamna pamna mafam ama oiriba Andro Santhel National Park asi sarkar na loshin duna PPP model da onthok na thorang tawliba si Andro gi praja sing ne yamna kanna yaning da phongdok tuna hanagi forest minister oiramba TI Samkumar na yunglaba foundation stall adu ngasi Andro miyam haurak tuna thugai kre. Thaudosi matang da Santhel National Park asigi General Secretary oiriba TISP sakna phongdor khibadadi Andro gi miyam na yamna wana semgat charakpa National Park asi Manipur Sarkar gi Tourism Department na lawshilaga PPP model da chalairagani haiduna handak tender notice ama thorakpa asi miyam na yabangam loi thorakliba tender notice asigi matang da Andro miyam club amadi marilena ba loop amasung park committee da sarkar gi maikei de gi karigumba wafam amata khangalamdaba asi yamna lali Thokiba tender notice asi khudaktagi withdraw tawgadabani haiki mahakna makha takhibadadi park asi national park ama oina thamduna mahausagi ecological balance kaihandana matam chupagi oina thamba haibase Andro miyam gi apamani park asi gi chawkhat khongthangi saruksing park committee ning si phawba punamak pangthoktuna lagi masida mitop changduna park committee gi ayaba yaudana public private partnership PPP model da onthokna bo honariba si yaroi Masida Singner Pakurima Park Committee Club ki member Sing Amadi Andro Kendra da Leiriba Miyamna Sapchana Thenagani Haina Phongdoki. Panbe Abadi September Tara Humdoida Andro Western Baroni Road Youth Club Andro Imphal East ki Oiba Mifamama Shinduna Andro Kharam Lekai ki Oiba Miyam ki Mifamama Pangthoktuna Tourism Corporation of Manipur Limited Tourism Department of Manipur Government ki tender notice number 0202 2019 TCML Tangtare Thamapal Sok Lishingani Kun asi khudakta withdraw tawgadabani haiduna miyamna warep mangasu lawkhiba leirabani warep sing adugi aroibada pallibadi Santhel National Park Andro asi Andro Kharam Laikai miyamna hokhiba 2019 gi September 19 da thokhiba press note ki matungina public private partnership PPP model chanaba yaroi haiduna athingbasu thamkhrabani aduga topa pawmana Coronavirus epicenter India na oire laisat asina nawa lakni phuma pan henkre sibana lising marphu yaukre haukiba pung kunmari da laibak sida nauna narakpa mioi lising marphu umdoiga chani pansokna mapan thengna badagi coronavirus na so ala laibak asigi apunba masing lakni phuma pan henkre pandemic asina pung kunmari gi manung da mioi lising amaga sukna yangkhai mari sikre masi tharga ngasi ayuk phawboda sikiba masing chu lising marphu henkre Hauzik leibak sida anaba lak mapan dasmik mapan suino layengli aduga anaba mioi lak kuntrani pan dasmik manga mapan na COVID-19 dagi phagalakre haina pai pandemic asina khwaidagi thina swalaba state Maharashtra na oiri Andhra Pradesh Tamil Nadu Karnataka aduga Uttar Pradesh na mathang manau nai na matung inari malem pumbagi na SARS-CoV-2 na mioi crore ahum hena na halli mioi lak mapan dasmik ani gi mathakta pandemic asi horukpadagi sikre India se August tha horukpadagi nauna naba mioi masing khwaidagi yamna malemi manungda khwaidagi mamangda leirakpani haukiba pung kunmari da sample lak taraga dasmik taret test tawkhe haina Indian Council of Medical Research ICMR na hairi haujiti India se pandemic asigi epicenter oire Parliament nongjum mifam ngarang hobagi mangoina na MP sing laisat asigi yenglaga tawdaba yadaba test tawbada Lok Sabha ki member tara aduga Rajya Sabha ki member nipal positive oikhrabani haina powersina hairi Laisat asina nabadagi pharakpagi changdi yamna wangli phabagi chang 138.8 yaure Manipur gi oina ngasi ayuk phawbada nupi kunmanga yauna mioi marphutaruk khak nauna positive oiba thengnare hairi makhoi covid care facility da thamkhre haina official pauda hairi masi tharga state asida SARS-CoV-2 case punna lising tare techanapan humra mathoi yaure ngasi ayuk phawbada laisat asina nabadagi pharaktuna discharge tawkhiba masing chamaga niphum apan tharga mioi lising taru ka chamani phumathoi naba pharaktuna mayumda hankhre Hauzik active case ta lising amaga chamga marphu manga leiri naba pharakpagi chang chada marphu yogadore positive oiba sing asi Imphal West dagi tarataret Thawbal dagi kul Bishnupur dagi ama None dagi ahum Sandel dagi manga Ukhrul dagi ani Churachandpur dagi tara Kangpokpi dagi ama Jiribam dagi ama aduga Tamenglong dagi ani yauri Karigumba nahakna positive oiba mi amaga nakna samnarurabadi khudakta tongana leigadabani aduga test tawgadabani COVID control room da contact tawgadabani natraga CMO da contact tawraga test tawgadabani hairi aduga topa pawmana state cabinet na project taru ki lupa crore lising amaga chani journalist pension tha gi lupa lising nipan piba ayapa pikre
ngasi Chief Minister N Biren na preside tawduna Chief Minister Cabinet Hall da phamkiba State Cabinet na tongan ba project taru ki semgat chagat na ba apunba senpham lupa crore lising amaga chani amadi Manipur journalist pension gi thagi senpham hauji lupa lising mari thagi oina piriba si hengatuna lupa lising nipan pibada ayaba pikhe ngasi cabinet na ayaba pikhaba lupa crore lising amaga chani gi tongan ba project taru adudi mantri pukhri da semgat chagaliba Manipur civil service ki loisin na ba lupa crore sha amaga yankhai VIP singi guest house sanaba lupa crore chaniga kunthaga 10.4 sarkar gi oiba quarter sanaba lupa crore chohunga yankhai Gurgaon da Manipur gi oiba art and culture center sanaba lupa crore chaniga kun Dwarka da state sigi oiba guest house sanaba lupa crore chamaga nipumapan 10.5 asi lamdam asigi oina Delhi gi AIMS gumba da layeng basatpada anaba singna numit khara leinaba phamung kun State Guest House sanaba hariba senpham lupa crore chamaga nipumapan 10.5 ayaba pikibani masida natana anoba police department gi quarter sanaba lupa crore yankhai su kai thokpada state cabinet na ayaba pikre hairi semgat chagat ka dori basi gi damak state cabinet na lupa crore lising amaga chani kai thoktuna ayaba pikhiba asina lamdam asigi anoba development amadi soidana puraklagani haina akhanga hi kayana phongdoknarakli Amaronda Gurgaon da art and culture sagadoriba amadi Dwarika da state guest house ama sagadoriba asimak lamdam asigi miyam gi oina sarkar asigi akhanaba miyeng amagi makhada paikhalakpa chawkhot thorangni hairi aduga topa pawmana Manipur da law lairi achumbagi da mak thengna khigani advocate Nazima Manipur asi law da yamna thajaba amadi law ngakpa state amani law gi marumda achumbagi da mak hanba leitana thengna khigani haina RTI activist advocate Nazima na pawmi singda phongdorli Mahakna hai RTI tharubada aibo hatna bahaktheng na senariba AMD Khalil LS Jalin na local paper amada achumba saduna haikiba wafam sing adu yumpham yaudabani mahaki wahai sing adudi lin na makon changamdai da aina chumle haina lauramba ka chapmani mamang da thokiba thogdok sing adu AMD Khalil LS Jalin na poram khudimak yatpani mahakna pokminaba makhura AMD Abdullah ex Zila Parishad amasung masa singthokpa AMD Alauddin gi mamangda Khalin masamakna masagi yumda haikiba lone yadabo wahai sing legai khulgi miyamda natana makhura Abdullah su tahawi Khalin na RTI activist oiriba matat thatatuna amasung hatu haina phong laukhiba natana mahakpo hatpada changba senpham khudingmak puthokani aduga hatpada yaudaba machin manau sing amata leiba yaroi haina FIR ani dagi taramathoi phawda advance tawki haina Nazima na maral siri mahakna hai mamangda thokiba thongdo odu matungda thoktanaba PRPC gi secretary na phongdokhibu wafambu Khalin na leibak miyamna lan na uhanna bu honariba si laibak thibani panba yabadi kairau makting GP da paikhatpa government gi scheme kharagi achumba khangdoknaba advocate Nazima na RTI thakibani hairi aduga topa pawmana NPF ki MLA L KCO estimate committee dagi tokre Manipur ki political gi oiba hom kya lakpaga loinana ngasi masana estimate committee Manipur Legislative Assembly amadi Chief Minister N Biren gi advisor oiba dagi MLA KCO tokre mahakna tokpugi maram chap chaba khangba ngamdrabasu thajaba yaba paw amana mahak hill area committee gi hangduna leiriba chairman gi pham asigi damak contest tawnaba oiraba yai hairi mahak asi Pungyar Assembly constituency dagi hanagi MLA Victor Kaising NIC gi mirepu maithiba pirga constituency asidagi MLA oina karakhibani hairi arobada Populi News Reader gi video bi yengbir khudimako thagachari